ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯊꯥꯕꯂꯩ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ M.K. ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯅꯨꯡꯁꯥꯅ ꯆꯥꯛ ꯊꯦꯛꯄ ꯃꯈꯩ ꯁꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯍꯩ ꯃꯦꯠꯄ ꯆꯥꯔꯤ꯫ ꯇꯊꯣꯠꯅ "ꯏꯁ ꯌꯥꯀꯨꯝꯃꯦ ꯌꯥꯗ꯭ꯔꯦ ꯌꯥꯒꯁꯦ ꯑꯃꯇ ꯌꯥꯗ꯭ꯔꯦ." ꯊꯥꯕꯂꯩꯅ "ꯀꯗꯥꯏꯗ ꯀꯨꯝꯃꯤꯕꯁꯤꯕꯣ? ꯀꯨꯝꯗꯦ ꯃꯤꯠꯀ ꯁꯤꯡꯉꯤꯍꯦ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯁꯤꯗ." ꯇꯊꯣꯠꯅ "ꯏꯕꯦꯝꯃ ꯅꯣꯏꯗꯤ ꯅꯌꯥꯗꯣ ꯐꯔꯤꯌꯦ, ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯌꯥꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯍꯅꯨꯔꯦ ꯌꯥꯁꯦ." "ꯍꯩ ꯇꯣꯏꯅ ꯆꯥꯗ ꯇꯧꯏꯅꯤ, ꯈꯔ ꯇꯣꯏꯅ ꯆꯥꯋꯣ ꯍꯩꯗꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯐꯔꯤꯁꯦ ꯍꯩ ꯇꯣꯏꯅ ꯆꯥꯕꯒꯤꯅꯤ ꯏꯕꯦꯝꯃ." "ꯑꯣ ꯇꯣꯏꯅ ꯆꯥꯕꯗꯨꯕꯨ ꯌꯥꯔꯕꯗꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯥꯔꯣꯏꯗ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯨꯅꯤꯒꯦ? ꯌꯥꯗꯕ ꯑꯃ ꯂꯩ ꯇꯧꯔꯤꯅꯤ, ꯑꯋꯣꯠ ꯑꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ." ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯦꯝꯃꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯍꯦꯛ ꯄꯦꯝꯃ, ꯁꯨꯝ ꯉꯥꯡꯅꯗꯅꯗ ꯂꯩꯍꯦ, ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯅꯤ, ꯆꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯆꯥꯎ, ꯃꯌꯥ ꯌꯥꯕ ꯃꯤꯅ ꯈꯔ ꯌꯥꯝ ꯆꯥꯔꯣ, ꯌꯥꯗꯕ ꯃꯤꯅ ꯌꯥꯝ ꯆꯥꯎꯔꯅꯨ." ꯊꯥꯕꯂꯩ ꯅꯣꯛꯇꯨꯅ "ꯑꯗ ꯇꯥꯏꯍꯦ ꯏꯆꯦ ꯃꯦꯝꯃ ꯁꯤꯅ ꯍꯦꯛ ꯐꯔꯦ." ꯇꯊꯣꯠꯁꯨ ꯅꯣꯛꯇꯨꯅ "ꯃꯥꯅꯤ ꯏꯆꯦ ꯃꯦꯝꯃꯅ ꯋꯥꯏ ꯏꯁꯪ ꯍꯦꯛ ꯁꯪꯉꯤ ꯇꯧꯔꯤꯁꯦ." ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯃꯦꯝꯃꯁꯨ ꯈꯨꯝꯂꯛꯏ, "ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯁꯤꯗ? ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯇꯟꯗ꯭ꯔꯣ? ꯑꯗꯨꯏ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯆꯥꯔꯒ ꯇꯨꯃꯤꯟꯅ ꯐꯝꯕꯁꯤꯅ ꯐꯠꯇ꯭ꯔꯣ?" ꯊꯥꯕꯂꯩ ꯅꯣꯛꯇꯨꯅ ꯐꯩꯌꯦ ꯏꯆꯦ, ꯑꯗꯣ ꯁꯤꯡꯖꯨ ꯆꯥꯅꯤꯡꯗ꯭ꯔꯣ ꯅꯣꯏꯕꯣ? ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯑꯋꯥꯊꯕꯤ ꯑꯁꯪꯕꯗꯨꯒ ꯍꯋꯥꯏ ꯃꯪꯒꯜꯗꯨꯃꯒ ꯃꯣꯔꯣꯛ ꯉꯥꯡꯁꯪ ꯁꯨꯔꯒ ꯆꯥꯔꯗꯤ ꯍꯥꯎꯅꯤꯕꯣ ꯏꯆꯦ." "ꯊꯥꯕꯂꯩ ꯏꯕꯦꯝꯃ ꯅꯪꯅ ꯁꯤꯡꯖꯨꯗ ꯇꯧꯔꯒ ꯂꯩ, ꯆꯥꯅꯤꯡꯉꯤ ꯈꯪꯗꯦ ꯆꯥꯅꯤꯡꯗꯦ ꯈꯪꯗꯦ, ꯅꯣꯏꯗ ꯆꯥꯁꯦ ꯍꯥꯏꯗꯤ ꯅꯣꯡꯇ ꯌꯥꯗꯦ, ꯏꯅꯦꯝꯄꯣꯛꯅ ꯉꯥꯡꯅꯤ ꯏꯋꯥꯅ ꯆꯩꯅꯤꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ." "ꯍꯩꯃꯥ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯏꯆꯦ? ꯉꯥꯡꯒꯗꯧꯔꯤꯕꯅꯤ ꯍꯦꯛꯇ, ꯌꯥꯕ ꯅꯠꯇꯤꯌꯦ." ꯆꯨꯝꯃꯤ. ꯅꯪꯅꯗꯅꯦ ꯏꯅꯦꯝꯄꯣꯛ ꯏꯋꯥ ꯂꯩꯕꯅꯤꯀꯣ, ꯆꯨꯝꯃꯦꯕ, ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯖꯗꯦ." "ꯏꯆꯦ ꯇꯊꯣꯠ, ꯅꯪ ꯉꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗ, ꯃꯤꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯀꯣꯆꯤ ꯀꯣꯔꯥꯡ ꯀꯣꯠꯇꯧꯒꯤꯗ ꯇꯧꯔꯒ ꯂꯩ. ꯅꯪ ꯀꯩꯗꯧꯔꯒꯦ? ꯉꯁꯤꯁꯤꯕꯨ ꯅꯪ ꯀꯩꯗꯧꯔꯒꯦꯕ?" ꯇꯊꯣꯠꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯃꯦꯝꯃꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, "ꯇꯣ ꯍꯧꯔꯛꯑꯦ ꯇꯣ, ꯇꯣꯛꯑꯣ ꯌꯥꯔꯦ, ꯑꯩꯈꯣꯏꯗ ꯆꯥꯔꯨꯔꯁꯤ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ, ꯁꯨꯝ ꯌꯦꯠꯅꯗꯅ ꯂꯩꯌꯦꯃꯤ. ꯑꯗꯣ ꯅꯪꯒꯤ ꯁꯤꯡꯖꯨꯁꯦ ꯈꯔꯁꯨ ꯍꯦꯟꯃꯟꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯨꯅꯅꯤ ꯍꯥꯏꯔꯛꯏꯁꯤ ꯅꯆꯦ ꯇꯊꯣꯠꯅ. ꯆꯠꯂꯣ ꯅꯌꯨꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ, ꯑꯗꯨꯒ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯕ ꯃꯈꯜ ꯈꯔ ꯊꯤꯔꯛꯑꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁꯨꯁꯤ ꯂꯥꯛꯑꯣ." ꯊꯥꯕꯂꯩꯗꯣ ꯍꯔꯥꯎꯅ ꯍꯣꯏ ꯏꯆꯦ, ꯏꯆꯦꯅ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯏꯆꯦ. "ꯇꯊꯣꯠ, ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯃꯒ ꯆꯥꯔꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯇꯊꯣꯠ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯊꯤꯔꯤꯕꯗꯨ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯣꯏꯅꯨꯅ ꯎꯔꯗꯨꯅ ꯍꯪꯂꯛꯏ, "ꯍꯥꯏ ꯃꯧ, ꯅꯪ ꯁꯤꯡꯖꯨ ꯆꯥꯕ ꯑꯃꯨꯛ ꯆꯠꯇꯣꯔꯤꯕ꯭ꯔꯥ? ꯅꯪ ꯑꯃꯅꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯆꯥꯏ, ꯁꯤꯡꯖꯨꯁꯤꯅ ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯗꯦ, ꯃꯤꯒꯤ ꯏꯃꯨꯡꯗ ꯉꯥꯔꯤ ꯃꯣꯔꯣꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯁꯧ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤ." ꯊꯥꯕꯂꯩ ꯏꯪꯈꯣꯜꯗꯒꯤ ꯀꯣꯕꯤ ꯂꯦꯟꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯃꯥ, ꯑꯗꯨꯒꯤ ꯋꯥꯕꯤꯔꯨꯅꯨ, ꯁꯤꯡꯖꯨ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ, ꯏꯃꯥꯒꯤꯁꯨ ꯍꯣꯔꯦꯟ ꯄꯨꯕꯤꯔꯛꯀꯦ ꯆꯥꯅꯤꯡꯉꯒꯅ." ꯆꯥꯅꯤꯡꯗꯦ, ꯆꯥꯖꯅꯤꯡꯗꯦ, ꯑꯩ ꯁꯤꯡꯖꯨꯒ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ." ꯊꯥꯕꯂꯩ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯅꯦꯝꯗ, "ꯏꯃꯥ ꯑꯩ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯑꯒꯅꯦ ꯑꯩ ꯍꯪꯉꯛꯑꯗꯤ ꯏꯆꯦ ꯃꯦꯝꯃ ꯍꯣꯏꯗ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯈꯤ ꯍꯥꯏꯗꯅ ꯈꯔ ꯈꯨꯝꯕꯤꯌꯨ ꯏꯃꯥ." "ꯈꯨꯝꯒꯦ, ꯄꯨꯡ ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ." "ꯍꯣꯏ ꯏꯃꯥ ꯑꯩ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯕꯂꯩ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯃꯧ ꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ, ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ, "ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯑꯁꯨꯛ ꯄꯥꯝꯃꯤꯁꯤꯕꯨ? ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ, ꯃꯤꯒꯤ ꯌꯨꯝꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯇꯧꯔꯝꯕ ꯊꯕꯛ, ꯑꯗꯒꯤ ꯀꯅꯥꯒꯤ ꯊꯣꯡ ꯊꯥꯛꯂꯝꯕ ꯆꯥꯛ ꯏꯟꯁꯥꯡ ꯍꯨꯟꯇꯣꯛꯂꯝꯂꯒ ꯍꯣꯠꯇꯅ ꯍꯦꯛꯇ ꯆꯦꯟꯈꯤ. ꯃꯁꯤꯅ ꯐꯔꯕꯗꯤ ꯐꯩ, ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯐꯠꯇꯕ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏꯁꯦ." ꯁꯣꯝꯗꯅ ꯊꯥꯕꯂꯩ ꯃꯦꯝꯃ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯗꯦ ꯏꯃꯨꯡꯗ ꯒꯣꯔꯣꯡ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯆꯪꯉꯤ ꯃꯦꯝꯃꯕꯨ꯫ "ꯏꯆꯦ,
ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯃꯦꯝꯃ, ꯀꯥꯏꯗ ꯂꯩꯒꯦ? ꯀꯧꯕꯒ ꯑꯝꯇ ꯇꯥꯗꯤꯅꯤ꯫ ꯊꯥꯕꯂꯩ ꯃꯆꯤꯟꯗ ꯀꯧꯅ ꯀꯧꯅ ꯃꯤꯒꯤ ꯀꯥꯁꯤꯡꯗꯨ ꯆꯪꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯌꯦꯡꯉꯤ꯫ ꯃꯤꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯏꯃꯥꯗꯨꯅ ꯌꯦꯡꯉꯤ, ꯃꯆꯤꯟꯗꯁꯨ ꯀꯧꯕ ꯂꯦꯞꯇꯦ꯫ ꯏꯆꯦ ꯃꯦꯝꯃ, ꯀꯥꯏꯗ ꯂꯩꯒꯦ ꯃꯦ? ꯃꯦꯝꯃꯁꯨ ꯇꯥꯔ ꯃꯥꯜꯂꯦ, ꯃꯅꯤꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ, ꯃꯅꯤꯡꯗ ꯂꯥꯛꯑꯣ ꯃꯅꯤꯡꯗ꯫ ꯊꯥꯕꯂꯩ ꯌꯦꯅꯈꯥꯔꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ, ꯑꯗꯨꯒ ꯃꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯏꯆꯦ, ꯀꯩꯗꯧꯔꯤꯅꯣ? ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯍꯥꯏꯅꯔꯒ? ꯃꯦꯝꯃ ꯃꯈꯨꯠꯇ ꯀꯔꯅꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯔꯣꯏ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯔꯣꯏ ꯃꯈꯣꯡ ꯈꯤꯇꯅꯦ ꯄꯦꯡꯊꯣꯛꯀꯦꯅ ꯇꯧꯕꯅꯤ, ꯅꯇꯩꯅ ꯉꯥꯡꯉꯤ ꯀꯩꯗꯧ ꯂꯩꯒꯦꯅ, ꯑꯗꯨꯒꯤꯅꯦ ꯁꯤꯃꯇꯪ ꯂꯣꯏꯁꯤꯜꯂꯝꯒꯦꯅ ꯇꯧꯕꯅꯤ꯫ ꯏꯆꯦꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯒꯦ, ꯅꯪ ꯉꯥꯔꯤ ꯃꯣꯔꯣꯛ ꯉꯧꯔꯝꯃꯣ꯫ ꯏꯆꯦ ꯌꯥꯎꯗ꯭ꯔꯗꯤ ꯏꯊꯟꯇ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯗ, ꯂꯣꯏꯔꯒ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯁꯤ ꯏꯆꯦ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯆꯪꯉꯨ, ꯏꯆꯦ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯊꯦꯡꯉꯅꯤ, ꯁꯨꯕ ꯍꯧꯔꯝꯃꯨ, ꯑꯩꯁꯨ ꯂꯣꯏꯔꯅꯤꯗ, ꯃꯇꯦꯛꯁꯤꯃꯇꯪ ꯉꯥꯏꯔꯦ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯍꯧꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯃꯦꯝꯃꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯔꯤ ꯆꯐꯨ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯒꯨꯝꯅ ꯃꯦꯝꯃꯗ ꯀꯔꯤꯁꯨ ꯍꯪꯂꯨꯕ ꯇꯧꯗꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯩ ꯊꯥꯒꯠꯇꯨꯅ ꯂꯧꯕ ꯍꯧꯈ꯭ꯔꯦ ꯉꯥꯔꯤꯗꯨ꯫ ꯁꯤꯡꯖꯨꯗꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯁꯨꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯕꯂꯩꯅ ꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯊꯣꯠꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯇꯊꯣꯠꯅ, ꯍꯩꯃꯥ, ꯅꯪꯗꯤ ꯁꯨꯕꯕꯨ ꯂꯣꯏꯔꯝꯃꯦꯗꯅ? ꯏꯆꯦꯗꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯑꯃ ꯇꯧꯔꯤꯉꯩꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯊꯥꯕꯂꯩ ꯅꯣꯛꯇꯨꯅ, ꯌꯥꯏꯗ ꯌꯥꯏꯗ ꯏꯆꯦ, ꯊꯦꯡꯉꯁꯨ ꯀꯩꯗꯧꯔꯒꯦ, ꯆꯥꯕ ꯅꯪꯂꯤꯁꯤ ꯃꯉꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯦꯝꯃꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯑꯒ ꯆꯥꯔꯨꯔꯁꯤ꯫ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯕꯂꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯊꯦꯡꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯊꯦꯡꯅ ꯊꯣꯡꯂꯤ꯫ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯣꯏꯅꯨꯁꯨ ꯆꯪꯉꯛꯇꯨꯅ ꯍꯪꯉꯤ ꯊꯥꯕꯂꯩꯗ, ꯃꯧ, ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯒꯦ ꯅꯪꯕꯣ? ꯏꯔꯣꯝꯕ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯤ ꯏꯃꯥ꯫ ꯍꯥ, ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯥꯝꯈ꯭ꯔꯕ ꯃꯊꯦꯜꯅꯤꯅꯦꯍꯦ꯫ ꯀꯔꯤ ꯀꯥꯡꯍꯧꯅꯣꯅꯦ ꯉꯧꯔꯤꯕꯕꯣ? ꯈꯥꯃꯦꯟ ꯀꯥꯡꯍꯧꯅꯤ ꯏꯃꯥ꯫ ꯑꯩꯈꯣꯏꯒꯤꯕꯨ ꯈꯥꯃꯦꯟ ꯄꯥꯜꯂꯕ꯭ꯔꯅꯦꯍꯦ? ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯏꯅꯤ ꯏꯃꯥ꯫ ꯏꯍꯦ, ꯀꯩꯊꯦꯜ ꯂꯩꯔꯤ ꯍꯥꯏꯕꯒ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯏꯃꯥꯗꯤ, ꯏꯪꯈꯣꯜꯗꯒꯤꯗ ꯆꯥꯃꯟꯗꯅ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯋꯥꯟ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯀꯩꯅꯣ, ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯅꯣꯏꯅꯅꯤ ꯅꯃꯧꯁꯦ? ꯑꯣ, ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯌꯦ, ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯁꯦ ꯅꯪꯗꯤ ꯐꯪꯉꯤꯔꯣꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛꯇ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ꯫ ꯊꯋꯥꯟꯁꯨ ꯐꯝꯊꯔꯛꯏ꯫ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯏꯃꯥ ꯅꯪꯕꯨ, ꯑꯩꯅ ꯍꯦꯟꯅ ꯌꯨꯝꯗ ꯂꯩꯅꯤꯡꯉꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯊꯤꯔꯛꯑꯒꯦ, ꯆꯥꯊꯣꯛꯑꯁꯤ꯫ ꯊꯕꯛ ꯊꯦꯡꯉꯕ꯭ꯔో? ꯄꯪꯊꯦꯡ ꯊꯦꯡꯕꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤꯗ, ꯆꯥꯊꯣꯛꯄꯗꯤ ꯌꯥꯔꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯔꯝ ꯊꯔꯝ ꯈꯪꯗꯅ ꯆꯥꯔꯒ ꯆꯠꯇꯧ ꯁꯔꯨꯛꯄꯨꯗꯤ ꯊꯤꯔꯛꯑꯣ, ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯊꯤꯔꯦ, ꯂꯣꯏꯔꯦ, ꯆꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯊꯋꯥꯟꯗꯤ ꯈꯔ ꯆꯥꯔꯒ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯊꯕꯛ ꯆꯠꯅꯅꯕ ꯃꯅꯤ ꯃꯃꯧ ꯑꯗꯨꯗꯤ ꯑꯗꯨꯝ ꯐꯝꯗꯨꯅ ꯆꯥꯍꯧꯔꯤ꯫ ꯊꯣꯏꯅꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯧꯗꯣꯔꯛꯏ꯫ ꯃꯧ, ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯅꯪ ꯏꯃꯥꯗ ꯂꯥꯟꯅꯗꯤ ꯈꯟꯕ ꯇꯧꯒꯅꯨ, ꯏꯃꯥꯅ ꯁꯨꯝ ꯏꯃꯧꯗ ꯁꯣꯏꯍꯟꯅꯤꯡꯗꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ, ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯀꯩꯁꯨ ꯂꯨꯕꯕꯨꯗꯤ ꯅꯠꯇꯦꯗ, ꯅꯪꯅꯅꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯂꯤꯅꯤ ꯍꯥꯏꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯄꯪꯆꯠ ꯆꯠꯂꯒ ꯆꯥꯕꯗꯣ ꯇꯧꯒꯅꯨ꯫ ꯃꯤꯅ ꯁꯨꯝ ꯇꯣꯏꯔꯛꯂꯕꯗꯤ ꯂꯥꯛꯍꯟꯅꯤꯡꯉꯣꯏ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯌꯨꯝꯁꯤꯗ ꯁꯨꯔꯒ ꯏꯃꯥ ꯏꯆꯥ ꯆꯥꯁꯤ꯫ ꯊꯥꯕꯂꯩ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ ꯏꯃꯥ? ꯀꯩꯁꯨ ꯁꯥꯎꯔꯣꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯄꯨꯟꯅ ꯆꯥꯕꯗꯨꯕꯨ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯇꯧꯕꯅꯦꯕ꯫ ꯍꯣꯏꯅꯦꯍꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ, ꯑꯗꯨꯗ ꯃꯤꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯃꯤꯒꯤ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯌꯥꯎꯔꯛꯂꯣ, ꯀꯅꯥꯅ ꯇꯝꯕ ꯉꯝꯕꯅꯣ? ꯅꯪꯉꯣꯟꯗ ꯊꯣꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯊꯥꯕꯂꯩ ꯃꯅꯦꯝꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯈꯨꯝꯃꯤ꯫ ꯏꯃꯥ, ꯆꯥꯛꯁꯦ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯆꯥꯁꯤꯕ, ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯁꯣꯛꯎꯗꯣꯏꯅꯣ? ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥꯕꯂꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫
ꯄꯣꯊꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯂꯩꯇꯥꯕ ꯅꯠꯇꯦ ꯊꯥꯕꯂꯩꯅ꯫ ꯑꯩꯁꯦ ꯁꯅꯥ ꯑꯆꯧꯕ ꯑꯃꯇꯪꯗꯤ ꯁꯤꯟꯅꯤꯡꯕꯅꯤꯁꯦ꯫ ꯑꯩꯒꯤ ꯂꯩꯔꯤꯁꯤꯡꯁꯦ ꯄꯦꯟꯗ꯭ꯔꯦꯕ, ꯑꯅꯧ ꯑꯅꯧꯕ ꯄꯥꯝꯃꯤ ꯇꯧꯔꯤꯁꯦ꯫ ꯑꯩ ꯅꯨꯄꯥꯗ ꯍꯥꯏꯒꯗꯧꯁꯨ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯁꯤꯌꯣꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯉꯥꯏꯍꯥꯛ ꯎꯏꯊꯈ꯭ꯔꯦ ꯊꯥꯕꯂꯩꯗꯣ꯫ ꯁꯣꯝꯗꯅ ꯇꯊꯣꯠꯀ ꯃꯦꯝꯃꯒꯗꯣ ꯍꯩ ꯃꯦꯠꯄ ꯆꯥꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯇꯊꯣꯠꯅ, ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯊꯥꯕꯂꯩꯗꯨꯕꯣ ꯉꯁꯤ ꯃꯁꯛ ꯃꯁꯥꯒ ꯎꯗꯦ, ꯃꯁꯥꯒ ꯉꯝꯗ꯭ꯔꯖꯥꯠꯂꯣ? ꯈꯪꯗꯦꯅꯦ, ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯏꯆꯦ, ꯅꯪꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ? ꯑꯩꯈꯣꯏꯒꯤꯗꯤ ꯅꯅꯥꯎꯄꯥꯅꯅꯦ ꯉꯥ ꯆꯥꯅꯤꯡꯉꯦꯅ ꯉꯥ ꯊꯣꯡꯉꯤ꯫ ꯃꯦꯝꯃ ꯕꯤꯠ ꯂꯩꯇꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯏꯕꯦꯝꯃ, ꯑꯩꯅ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯒ ꯀꯥꯡꯉꯧ ꯆꯥꯒꯦꯅ ꯍꯥꯏꯗꯅ ꯊꯝꯕ ꯈꯥꯃꯦꯟꯗꯣ ꯂꯩꯔꯝꯗ꯭ꯔꯤꯕꯅꯦꯃꯤ꯫ ꯉꯔꯥꯡꯗ ꯏꯪꯈꯣꯜꯗꯒꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯍꯦꯛꯂꯒ ꯊꯝꯖꯕꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯉꯔꯥꯡꯕꯨ ꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯆꯪꯒꯦ? ꯏꯆꯦꯅ ꯀꯥꯎꯕꯒꯗꯤ ꯅꯠꯇꯦꯀꯣ? ꯅꯠꯇꯦ, ꯀꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯁꯦ 3-4ꯔꯛ ꯁꯨꯔꯕꯅꯤ꯫ ꯏꯆꯦꯅ ꯚꯥꯞꯅꯔꯥꯅ ꯈꯟꯕꯅꯤ꯫ ꯅꯠꯇꯦ ꯍꯟꯗꯛꯀꯤꯁꯤꯗꯤ꯫ ꯏꯆꯦ, ꯉꯔꯥꯡ ꯂꯥꯛꯂꯝꯕꯗꯤ ꯑꯩꯒ ꯊꯥꯕꯂꯩꯒꯅꯤ꯫ ꯏꯆꯦ, ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜꯗ ꯈꯨꯠ ꯁꯥ ꯌꯥꯝꯅ ꯁꯥꯡꯕꯁꯦ ꯍꯩꯅꯖꯗꯦꯀꯣ꯫ ꯈꯪꯉꯤꯗ ꯑꯩꯁꯨ ꯅꯣꯏꯅ ꯇꯧꯔꯝꯅꯤ ꯍꯥꯏꯗꯤ ꯏꯆꯦꯁꯨ ꯈꯟꯗꯦꯗ꯫ ꯍꯨꯔꯥꯟꯕꯅ ꯄꯨꯕ ꯄꯣꯠꯄꯨ ꯃꯐꯝ ꯃꯇꯝ ꯅꯥꯏ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯎꯍꯧꯗ꯭ꯔꯤꯉꯩ ꯆꯪꯂꯛꯂꯒ ꯍꯨꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯌꯨꯝ ꯊꯪꯅꯕ ꯃꯤꯅꯒ꯫ ꯏꯆꯦ, ꯄꯣꯠ ꯆꯩ ꯊꯝꯕꯗ ꯆꯦꯛꯁꯤꯟ ꯊꯝꯃꯨꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ, ꯏꯁꯥꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯏꯆꯦ꯫ ꯍꯣꯏꯗ ꯏꯆꯦꯁꯨ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯕꯂꯩ ꯇꯊꯣꯠ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯑꯃ ꯆꯠꯅꯅꯕ ꯏꯟꯅꯕ ꯐꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯕꯂꯩꯅ, ꯏꯆꯦ, ꯑꯣ ꯏꯆꯦ ꯇꯊꯣꯠ ꯂꯩꯕ꯭ꯔꯣ? ꯇꯊꯣꯠꯀꯤ ꯃꯄꯨꯔꯣꯏꯕ ꯊꯣꯔꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯦ ꯊꯥꯕꯂꯩ, ꯅꯪ ꯂꯥꯛꯏꯔꯣ? ꯑꯧ ꯏꯇꯩ, ꯏꯆꯦꯕꯨ ꯂꯩꯕ꯭ꯔꯣ? ꯂꯩꯕꯅꯤ, ꯆꯪꯉꯨ ꯏꯃꯨꯡꯗ, ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯔꯤꯕꯅꯤ꯫ ꯊꯥꯕꯂꯩ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯏꯆꯦ, ꯆꯥꯛ ꯊꯣꯡꯉꯤꯔꯣ? ꯀꯩ ꯏꯟꯖꯥꯡꯅꯣ? ꯇꯊꯣꯠꯁꯨ ꯊꯥꯕꯂꯩ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯪꯒꯥꯝ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯦ, ꯅꯇꯩ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯂꯩꯒꯦ? ꯏꯆꯦ, ꯑꯩꯁꯦ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥ ꯆꯥꯛꯎꯝꯕꯒꯤꯅꯦ ꯆꯥꯛ ꯆꯥꯕ ꯑꯃ ꯆꯠꯀꯗꯕ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯏꯟꯅꯕ ꯐꯤꯁꯤꯡ ꯑꯗꯣ ꯑꯗꯨꯗꯤ ꯁꯨꯝ ꯏꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯅꯧꯕ ꯑꯃ ꯁꯨꯝ ꯏꯅꯤꯡꯕ꯫ ꯊꯥꯕꯂꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯇꯊꯣꯠꯁꯨ ꯈꯪꯂꯗꯨꯅ ꯈꯨꯝꯃꯤ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯀꯣꯏꯊꯣꯛꯅ ꯍꯥꯏꯔꯤꯗꯣ꯫ ꯌꯦꯡꯁꯤ ꯏꯆꯦꯒꯤꯗ ꯅꯪꯅ ꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯊꯣꯠ ꯑꯗꯨ ꯏꯟꯁꯥꯡ ꯃꯍꯤ ꯊꯥꯡꯀꯠꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯊꯣꯠꯅ, ꯂꯥꯛꯑꯣ ꯊꯥꯕꯂꯩ, ꯅꯪꯁꯨ ꯏꯆꯦꯒꯤ ꯀꯥꯗ ꯆꯪꯉꯛꯑꯣ, ꯑꯄꯥꯝꯕ ꯈꯜꯂꯣ ꯂꯥꯛꯑꯣ꯫ ꯌꯥꯔꯅꯤꯗ ꯏꯆꯦ, ꯃꯄꯥꯟꯗ ꯁꯨꯝ ꯈꯟꯁꯦ꯫ ꯂꯥꯛꯑꯣ, ꯍꯪꯒꯣꯏꯒꯅꯨ, ꯆꯪꯉꯛꯑꯣ꯫ ꯊꯥꯕꯂꯩꯁꯨ ꯇꯊꯣꯠꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯊꯣꯠ ꯎꯄꯨꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯃꯥꯒꯤ ꯐꯤꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯊꯥꯕꯂꯩ, ꯁꯦ, ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ꯫ ꯊꯥꯕꯂꯩ ꯇꯊꯣꯠꯅ ꯄꯤꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯧꯗꯦ꯫ ꯇꯊꯣꯠꯀꯤ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯤꯛ ꯑꯆꯧꯕ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯇꯊꯣꯠꯁꯨ ꯊꯥꯕꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯍꯪꯉꯤ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯊꯥꯕꯂꯩ? ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯃꯤ ꯅꯪꯕꯣ? ꯊꯥꯕꯂꯩꯅ ꯐꯠ ꯈꯨꯝꯂꯛꯏ ꯐꯤꯗꯨꯗ ꯌꯦꯡꯂꯒ꯫ ꯄꯥꯝꯃꯤ ꯏꯆꯦ, ꯁꯤ ꯐꯖꯗꯧ ꯃꯥꯜꯂꯤ꯫ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯏꯜꯂꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯁꯤ ꯏꯜꯂꯣ꯫ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯆꯠꯄꯅꯤꯅ ꯍꯣꯔꯦꯟ ꯀꯔꯤ ꯏꯟꯁꯥꯡꯅ ꯆꯨꯗꯅꯕꯅꯦ ꯏꯟꯊꯤꯖꯅ ꯌꯦꯡꯉꯒ ꯆꯥꯎꯀꯣ꯫ ꯊꯥꯕꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯆꯠꯂꯣ꯫ ꯊꯥꯕꯂꯩ ꯍꯔꯥꯎ ꯐꯤꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯊꯣꯠ ꯊꯥꯕꯂꯩꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯍꯧꯏ꯫ ꯊꯥꯕꯂꯩꯅ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯉꯛꯄ ꯑꯗꯨ ꯃꯅꯦꯝꯕꯣꯛꯅ ꯎꯔꯗꯨꯅ ꯍꯪꯂꯛꯏ꯫ ꯍꯩ ꯃꯧ, ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ? ꯑꯁꯤꯃꯨꯛ ꯍꯧꯔꯛꯑꯅꯤ꯫ ꯏꯆꯦ ꯇꯊꯣꯠ ꯍꯣꯏꯗꯒꯤ ꯐꯤꯁꯦ ꯂꯧꯔꯨꯕꯅꯦ꯫ ꯀꯔꯤꯒꯤ ꯐꯤꯅꯣ ꯅꯪꯗꯤ? ꯅꯪꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯤ? ꯑꯣ, ꯑꯩꯒꯤ ꯂꯩꯕ ꯃꯌꯥꯝꯗꯣ ꯅꯨꯡꯇꯤꯒꯤ ꯏꯟꯃꯟꯗꯅ ꯏꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯏꯍꯦ, ꯅꯪ ꯑꯃꯅꯦ ꯃꯤꯒꯤ ꯃꯄꯣꯠ ꯌꯥꯝꯅ ꯄꯥꯝꯒꯅꯨ꯫ ꯁꯣꯏꯔ ꯉꯥꯝꯂꯒ ꯗꯥꯏꯇ ꯄꯨꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯁ, ꯍꯦꯛ ꯇꯧꯔ ꯃꯤꯒꯤ ꯃꯤꯅꯒ ꯇꯥꯔꯒ ꯑꯩꯁꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯌꯥꯝꯅ ꯄꯥꯝꯕꯤ, ꯍꯨꯔꯥꯟꯕꯤꯒ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫
Nateda. Imana haibadi adugi nate. Nang lan halaura mali. Imane ngangaroi se. Ngangbirakano. Ai isane hene khangjai. Asi hairamduna fe tawramlaga changkhri. Thabalaido imungda mathangi numitni. Numidang wairam khara ingtharakpa adwaidani. Thabalai tatot oida phi thinba laklibadu. O iche. Iche tatot kaida leige. Anirak ahumla kauba tamalaktraba aduda. Migi imung aduda kauduna gorong gorong hekta changi thabalai. Iche tatot. Tabrami nangba. Ai phi thinba laiye. Tatotsu thabalai na kaubudu taraduna khomlai. O laye laye. Somda ai iruzariye pukrida lao. Thabalai se tatot na khomlibadu taraduna pukri adomna chale. Iche. Ai se phi thinba lakpani. O. Yumda thabak lehobro. Lehodradi ai iruzaba semta loishinkige. Ngahak ngai kero. Thabalai do wakhala matawduna khomi. Iche. Ai se yumda thabak khara khara lehori. Ngasidi iche gi phido thiluge na hatu laini. Tathosu icham chamna khumdorai. Hoi hoi. Nang thengadi thamo mangoda. Swadidi thambam leitre. Iche hore lawselage. Hoi iche. Adudi lubi horo ayamuk chalage. Asi hairam laga thabalai do lai tathot ki kayo baga mangak adu chepthaduna iru luba loi khrabra haiduna yengi. Loi jibagi mami ubada prap changsinduna upudu thong hangtoi. Aduga mana ngarang yengkiba sanadu Fijida yepsinduna prap puthorakke. Numidangi matamni tathotu tumba changai. Magi nupadi hanadagi tumduna lairamni pamungda lairamba phi ama ani adu thupchinduna upuda hapke haiduna hangtoklubada. Hanadagi mapop kaiduna lairamba thingnaduna masadu ipa pakhatna magi sanalikon singadu yengi. Mayamdagi khara hena chawba lik ama yawbadu udrabada magi nupabu kauduna pakhatna hairei. Nupao. Tabra nangba. Tunginu amta hawgalomi. Chawthoi su taraduna mamit pangthoraktuna hanglai. Kaidawre nupi. Thingakan sida mu kaurei sina. Tathot magi nupagi manakta changsinduna ipa pakhatna pau tami. Aigi liphanga chawbado yawramdri. Upuda yawramdri. Kamai tawduino ibo. Nang thambam kawbaga dinateko. Kaide kawbano. Aibu liktubo upusida haptadana. Kaida hapudoino. Nate, ngasi akhoi kana lake, kana changamge. Thabalai budi laame. Aduga phi tang thanamaga phachatkrabani. Phi na kaida thanamiba. Aina maningde iruzari kanda mangoda thanamo haidana. Aina thamhalambani. Chawthoi wakhal ngahak tawduna hairei. Nangdi upudu sololaga thamba kaidoge, ha? Hawjik mingoda hanguraga mayum jangduna phaklubasu yaba nate. Tathot henna hauna kaptuna kapngang tawraga khumlai. Kadaidagi solonbano. Thabak jatokpa matam khatani aina sololisi. Aidi yumda sum laibani na haidana. Ngahakta laitana hangdo hangjin tawbado nungaitabagi. Ado hawjikti kari sarage. Mamal aduk yamna yamba sanadubu hawjik kadaidagi thirudoino. O tainaro, aingonda loina tainaro. Soirabanina. Aina pamjana thamba sananeba loina hek mangida. Khangnidana adubudi. Migi mapot maral yamna pambadi ma aina hek khangba mikuptane maru kokani. Laikai mi yam takthoagane mabudi aina lemna tharu. As pamuida. Nangondasu pakchakrabani likto. Yare nupa karimnarakano. Aina phangnanaba thikini. He. Ngasidagi mi lang thakpa hauge. Khangnidana. Angang mi ngambi. He. Mathangi numitni. Tathot me magi mayumda laktuna wari tamlami mema angakpagi saktamda. Karinune hairisibo. Aikoina aduk chamna. Isada ichagumna inauda inaugumna khanba. Aduga mana adumag hektawramba. Phai. Ado asengbududi khangdribanina matam kharadi changani. Magi asengba khangnanaba hotnabada. Hoije. Adubudi hekta hatu tawnabusu chumu. Tasengna manani haibadu makhangdriba makhai kanana khangni. Hayeng aikhoi amu ichop chopnarabadi. Phatabase aikhoi ta hawdoribani. Chumi adusu. Is aina khalib. Ma hekla amba numise. Pokmang chaimang ama itaw tawi haidana. Chumabani isi.
ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯄꯨꯔꯥ ꯃꯤꯉꯝꯕꯤꯅꯤ ꯊꯣꯠꯅ ꯆꯦꯡꯖꯪꯕꯤ ꯋꯥꯍꯩ ꯋꯥꯇꯥ ꯂꯩꯁꯤ ꯂꯩꯊꯣꯟꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ ꯈꯤꯔꯦ ꯑꯩꯗꯤꯅꯦ ꯄꯨꯛꯈꯤ ꯈꯤꯔꯦ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯃꯥꯡꯗ ꯊꯥꯕꯜꯂꯩ ꯆꯪꯉꯛꯄꯗꯨ ꯎꯔꯗꯨꯅ ꯏꯪꯒꯤꯠ ꯇꯧꯅꯩ ꯌꯥꯔꯦ ꯂꯦꯞꯄꯣ ꯂꯥꯛꯑꯦ ꯂꯦꯞꯄꯣ ꯀꯔꯤ ꯋꯥꯔꯤ ꯇꯧꯔꯤꯅꯣꯅꯅꯦ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯦꯔꯥꯟꯅꯅ ꯈꯟꯈ꯭ꯔꯅꯤ ꯇꯥꯊꯣꯠ ꯆꯪꯂꯛꯂꯤꯕ ꯊꯥꯕꯜꯂꯩꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯊꯥꯕꯜꯂꯩ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯆꯦ ꯑꯅꯤꯒꯤꯁꯤꯕꯣ ꯑꯩ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯇꯥꯊꯣꯠ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯕꯨꯛ ꯑꯁꯤ ꯁꯦꯞꯄꯅꯤꯅ ꯄꯪꯃꯥꯡꯗ ꯃꯥꯡꯖꯔꯤꯁꯤ ꯍꯨꯔꯥꯟꯕꯤ ꯀꯩꯑꯕ ꯏꯆꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯊꯥꯕꯜꯂꯩ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯉꯁꯤꯗꯤ ꯆꯥꯁꯤ ꯈꯣꯠꯁꯤꯒ ꯑꯝꯇ ꯍꯥꯏꯗꯦꯗ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏꯁꯤ ꯏꯆꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ ꯑꯩ ꯁꯨꯅꯕ ꯄꯣꯠ ꯆꯩ ꯄꯨꯔꯛꯀꯦ ꯄꯨꯔꯛꯑꯣ ꯇꯥꯊꯣꯠꯇꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯃꯈꯩ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯊꯟꯇꯁꯨ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯍꯩꯗꯀꯣ ꯊꯥꯕꯜꯂꯩ ꯏꯕꯦꯝꯃ ꯅꯪꯅ ꯍꯩꯕꯁꯦ ꯃꯤꯒꯤ ꯁꯅꯥ ꯍꯨꯔꯥꯜꯂꯒ ꯀꯩꯝꯇ ꯍꯦꯛ ꯇꯧꯗꯕ ꯁꯥꯔꯒ ꯏꯃꯥꯡꯁꯤꯗ ꯂꯩꯔꯤꯅꯤꯗꯣ ꯑꯩꯁꯤꯁꯨ ꯄꯥꯡꯗꯕ ꯖꯥꯠꯅꯤꯀꯣ ꯄꯪꯕ ꯖꯥꯠꯅꯤ ꯏꯃꯥꯡꯗ ꯂꯩꯔꯕꯁꯤ ꯐꯥꯎꯕꯗ ꯍꯦꯛ ꯐꯥꯕ ꯉꯝꯗꯦꯗꯀꯣ ꯃꯦꯝꯃꯅ ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯊꯥꯕꯜꯂꯩ ꯀꯩꯁꯨ ꯂꯩꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯏꯆꯦ ꯌꯨꯝꯗ ꯏꯊꯟꯇ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯣ ꯇꯥꯊꯣꯠ ꯊꯥꯕꯜꯂꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯐꯠ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤꯌꯦ ꯆꯠꯂꯦ ꯑꯩ ꯑꯣ ꯆꯠꯂꯣ ꯍꯌꯦꯡ ꯉꯟꯅ ꯍꯦꯛ ꯊꯦꯡꯅꯁꯤ ꯁꯤꯡꯖꯨ ꯆꯥꯁꯤ ꯇꯥꯊꯣꯠꯁꯨ ꯆꯠꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯆꯦ ꯑꯩꯗꯤꯅꯦ ꯊꯦꯡꯅ ꯂꯥꯛꯂꯕꯁꯨ ꯌꯥꯅꯤꯗ ꯊꯥꯕꯜꯂꯩ ꯍꯥꯟꯅ ꯃꯥꯏꯅ ꯁꯨꯖꯔꯝꯃꯖꯅꯤ ꯃꯦꯝꯃ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯁ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯣꯟꯊꯣꯛꯄꯅꯤꯗ ꯊꯥꯕꯜꯂꯩꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯆꯦ ꯇꯥꯊꯣꯠꯀꯤ ꯍꯧꯅꯕꯤꯅꯤ ꯑꯁꯤꯕꯨꯗꯤ ꯑꯉꯛꯄꯅꯤ ꯊꯥꯕꯜꯂꯩ ꯃꯥꯒꯤ ꯁꯛꯂꯣꯟ ꯀꯔꯤꯝ ꯍꯦꯛ ꯇꯧꯈꯤꯗꯅ ꯂꯥꯟꯈꯤꯗꯕ ꯁꯥꯗꯨꯅ ꯇꯥꯊꯣꯠꯀꯤ ꯃꯃꯥꯡꯃꯛꯇꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯥꯊꯣꯠ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯆꯥꯛ ꯊꯣꯡꯗꯦ ꯊꯣꯡꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯕꯣ ꯎꯪꯉꯒ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯗꯨꯗ ꯃꯥꯒꯤꯁꯨ ꯅꯨꯃꯤꯠ ꯌꯧꯔꯛꯈꯤꯅꯤ ꯃꯗꯨꯗ ꯈꯪꯒꯗꯕꯅꯤ ꯎꯪꯗꯅ ꯁꯨꯝ ꯂꯩꯔꯒ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯇꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯥꯛꯇꯣ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯣ ꯃꯗꯨ ꯆꯥꯔꯒ ꯉꯟꯅ ꯇꯨꯝꯁꯤ ꯇꯥꯊꯣꯠ ꯑꯁꯥꯎꯕꯗꯨ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯏꯅ ꯆꯩꯔꯛꯏ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯆꯥꯛꯇ ꯇꯧꯔꯒ ꯂꯩ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯆꯥꯛꯏꯉꯩꯁꯤꯗ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯆꯥꯛꯇ ꯇꯧꯔꯒ ꯂꯩ ꯅꯪꯅ ꯁꯥꯕꯤꯕ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯁꯅꯥꯒꯤ ꯃꯒꯨꯟ ꯈꯪꯗꯕꯅꯤꯅ ꯆꯥꯛꯑꯝꯃꯣꯏ ꯆꯥꯎꯊꯣꯏ ꯁꯥꯎꯔꯨꯕꯁꯨ ꯌꯥꯗꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯥꯒꯤ ꯇꯥꯊꯣꯔꯛꯏ ꯍꯣ ꯆꯥꯛꯇꯤꯌꯦ ꯑꯩꯒꯤ ꯈꯪꯗꯕꯅꯤꯅ ꯂꯥꯡꯍꯧꯔꯣ ꯅꯪ ꯏꯁꯧ ꯂꯥꯡꯂꯒ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯤꯛꯇꯣ ꯑꯩ ꯐꯃꯨꯡ ꯆꯪꯉꯦ ꯆꯥꯎꯊꯣꯏꯁꯨ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯇꯥꯊꯣꯠ ꯃꯊꯟꯇ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄ꯭ꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕꯜꯂꯩꯗꯨ ꯉꯟꯇꯥꯅ ꯍꯦꯛꯇ ꯁꯤꯡꯖꯨ ꯃꯆꯜ ꯄꯨꯗꯨꯅ ꯃꯦꯝꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯦꯝꯃꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯕꯜꯂꯩ ꯆꯪꯉꯛꯄ ꯎꯕꯗ ꯀꯧꯔꯛꯏ ꯊꯥꯕꯜꯂꯩ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ ꯏꯆꯦꯁꯨ ꯉꯁꯥꯏꯗꯒꯤꯅꯦ ꯇꯥꯂꯛꯁꯤꯗ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯆꯥꯅꯤꯡꯃꯟꯗꯅ ꯉꯥꯏ ꯉꯝꯗꯗꯅ ꯂꯥꯛꯑꯕꯅꯤ ꯏꯆꯦ ꯇꯥꯊꯣꯠꯇꯤ ꯈꯔ ꯊꯦꯡꯒꯟꯕꯅꯤ ꯑꯗꯨꯝ ꯍꯧꯔꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯆꯔꯅꯤꯅ ꯌꯥꯏꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯨꯗꯣꯛꯑꯒ ꯊꯝꯃꯁꯤ ꯆꯪꯉꯣ ꯅꯪꯅꯦ ꯍꯥꯟꯅ ꯏꯆꯦꯁꯨ ꯆꯪꯉꯛꯑꯒꯦ ꯃꯥꯏ ꯃꯤꯠꯁꯦ ꯁꯤꯡꯅꯅꯕꯅꯦ ꯑꯝꯇ ꯇꯥꯊꯣꯔꯛꯈꯤꯒꯦ ꯊꯥꯕꯜꯂꯩ ꯍꯔꯥꯎꯅ ꯒ꯭ꯔꯣꯡ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯃꯦꯝꯃ ꯊꯥꯕꯜꯂꯩ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯍꯥꯏꯍꯧꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯀꯌꯥꯗ ꯉꯛꯏꯕ ꯑꯉꯥꯡꯅꯣꯕ ꯐꯩ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯊꯥꯕꯜꯂꯩꯗꯨ ꯃꯤꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯕꯒꯤ ꯃꯍꯨꯠꯇ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯏꯆꯦ ꯃꯦꯝꯃꯒꯤꯗꯤ ꯏꯆꯦ ꯇꯥꯊꯣꯠꯀꯨꯝꯅ ꯂꯤꯛ ꯁꯅꯥ ꯑꯆꯧꯕ ꯂꯩꯇꯕ ꯖꯥꯠꯂꯥ ꯃꯁꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯃꯁꯤ ꯈꯟꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯂꯩꯔꯪ ꯃꯅꯥꯛꯇ ꯁꯣꯏꯕꯨꯝ ꯈꯔ ꯆꯦꯔꯪꯗ ꯌꯣꯝꯗꯨꯅ ꯊꯝꯂꯤꯕꯗꯨ ꯎꯔꯦ ꯃꯦꯝꯃ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯆꯪꯉꯛꯇꯕ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯂꯧꯁꯤꯟꯗꯨꯅ ꯃꯕꯨꯛꯇ ꯌꯦꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨꯗꯨ ꯁꯨꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯦꯝꯃꯁꯨ ꯇꯥꯊꯣꯠꯀ ꯄꯨꯟꯅ ꯆꯪꯉꯛꯏ ꯆꯪꯂꯛꯄ ꯎꯕꯗ ꯊꯥꯕꯜꯂꯩ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯈꯔ ꯀꯥꯈꯠꯂꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯀꯣꯕꯤ ꯑꯗꯨ ꯁꯣꯏꯔꯤ
Kaino, suba changkibadi phanama kuire hai. Kemta loiramdrisina kaigino. Thabalai nangbu nasaga ngamdrabo. Tathot ki hangge yauna hanglakpa manba wahang aduda thabalai humangdi pakhatlabani adubo. Matad haibini kaisu tawdaba saduna ikhum kumna khumtorei. Kaisu tawdida iche. Iche su laktribadudane. Kitang tapna sum suraba adugini. O suro adudi. Ay ngari murong obirage. Tathot ngari do ngauna wari makha rei. Iche mema. Nangbu aigi lik achauba mamang kremi. Noi na naunu pana aigi damakta sabiba. Aingonda su pakchakraba. Mema su khangjina daba saduna dum khumlai. Haima. Adudi kanana huraliba. Nangna thambam kaubaga di nate ko. Is pamuida ko. Kana makna tawrizano. Khangde iche. Aidi ne. Hek khangwa mikupta ne. Ma lemnadi tharoi harisini. Marudu kokadawribani. Mapunsi adugi kauba yadanaba dak ama thanamgadawribani. Thabalai tathot ki wangangduda. Tathota khangyeng yengi. Tathot su uraduna phat hairei. Kaidawri thabalai ipa pakhaliduna. Ha kaidawrage. Kaisu tawdi iche. Singju loiri mapanda charurasina haige tawbani. O chaurasi. Asi haiduna singju du mapanda thangtorakli. Mema wari makha tarei. Is. Aina sanali kon singse. Chai danaga thammisidi soiramnida. Aisu cheksina thamba tare. Thabalai bema hojiki matamse kanam thek thajaba yadri. Nangsune sanali kondu cheksin thamu. Lakthok thamganu koi bema. Hoi che. Thabalai machin adu khumlabasu wakhalti mawon khalei. Aibu iche memagi liksi yengi haisirane. Othokna khangningkreda. Kayam chawjano. Aibu hekta hairasirane. Hairuba yaba nate. Chingna khidoini. Aduna tapna moida khara toina jasindaba yade. Thabalai na adumna khanduna lairingaida tathotna masanomduna hanglei. Ihe kaidawrage mi thabalai nangba. Kari wakhal tawrinu. Kaisu tawdida. Thabalai masado khajik lengi. Mana lengbada mabuk manungda yepkiba soibum yawba cherang adu makhol thoglai. Ipa pakhana amu phamjinduna laikre. Mema ingangna. Kaino ne thabalai. Nabuk manungda kaino mayawba malida. Thabalai ipa pakhana khummi. Kaisu nateda iche. Iche hoina serana na tabagi oirangani. Haujikidubu ai khaklani tarisibo. Tathot nangdi tadro. Iche aisu takigum tawi. Se. Singju sidum chasi se iche. Wakhal na oirangani. Asi haiduna singju ado amuk chaminari. Ngayaki matungda chaba loiraduna anidu sumayumda hankre. Numidangi matamni. Mema chakhum changduna chak thongba hawi. Inkholdagi hekluba yendem khara aduga ironge haiduna soibum koithi thirai. Machinda asumna sonduna. Aibu ngasai sidanidan thamambado. Phunga sidanida. Cherangda yombaga thanambado. Soidre. Mapu asengmana soidana puramani. Kayada ngaiba angangnu yenguni. Phai. Khangnidana ma. Thabalai inkholdagi yendem khara hekluraga ironabani haiduna machan semi. Ngasai mana mema hoidagi yeblakpa soibum khara adu ising asabada tingduna thammi. Adumna tawringaida manempok changaktuna hangai. Bema, kari thongge hainu nangbo? Ima, ironge tawbani. Aikhoigi soibum loikrabadaine. Ibungona leire irusina. Thabalai ngahakti khombam khangde tumi laisili adubu. Khumda yadabani na ngamnanaba khumlai. Nachanupana thaba halakpada leirakpani. Adudine chapu umada phajana hanjalaga thamudana. Thamkrabro. Ima tawbigi kadai. Yarani ima yambanati. Aina ngasaina thamkrabani. Thoinu mamang nupida chingnana yenglaga hangai. Nate. Nangisibu imada nachin thijanaribro. Thabalai brang saugatuna khomlai. As kaide wanu ima. Matam pumnamakta imana aibu lana pauthoknaba sumsilisi kaigino. Karino ne. Adukamna kana saugalaiduna. Chumnada imadi hangbani. Adubo imana haigadabadi. Kaidongnungda migi maral mitarun. Punsigi ne namai nongkhatpa ngamoiko. Phare loisinjaro chakto. Thoinu suwa khara hairamlaga chakhumdagi thokre Thabalai thoinu thokhibaga machindu paithoktuna yenghawi. Mathangi numini Thabalai talak aduda mema hoida singju charuni haiduna laklami. Sumangda leptuna mema bu kawi. Tamalaktraba aduda mirak narak yengduna imungda phat changsinkre aduga memagi katamna changsinduna upusing adu phakwa hawi.
upudu khara amadi solonduna leirami. Hangtoktuna thambasу yaurami mayam adu makhutuna thingjinduna maraga yengi. Kain iche memagi upusingsubo sana lupaga amta yaudrisina. Mabu ngarang sana achaw lei kaina wari sakidaine. Ai thige. Leire achawba ma leire. Asi haiduna sanadu jingthorei. Upu adudagi adumna mana sanadu paiduna leblingai me magata thotga prap changsilaktuna laurei. He thabale nang toido kaino ha tathon mathabak yaiduna masu hairei. Imai bima kayada ngamiba angang no yunguni he akhoina di isa inauni haidana kayada nungsina khaluba aduga nangna tawrami se kaino mi siba yaba thabak se law nangne apan thoro law me majang senduna thabalagi makhuta pairi balik ado munduna khupak nu thakiba khanghaude kuiraban aina nang buchingnarak nang na cheta thotagi hentoraktana aigi yuma mugyaw sala abani ne ha law nayum jasi law asi haidana ta thot amadi memcha ani changduna thabalaibu thabalagi mayumda chingduna purai sumangda leptuna thoinubo kawi ima bo thoinu mapanda da thopiro kaino kaidore mema mauna kari tawramage ima bo namong pisi khara waro makut masa yamna sang naha makai phagadra ni yengbani adubu isagi iral itum laga oina manga dawri aigi upudagi sana huralam libani naha na tathotki sum kanana de inauni phagadra ni yengbani adubu ma sum henjale thawan leitro ma wara khalu kauthoro oi ma bo thabalai kaptuna iche ai soikre ai bunga piu aigi apikpa wakhalasina apang bananauni khanduna mukta ngakpiu ai sigumba phataba thabak se tawjararui je thabalai manempoki manakta changsinduna ima nachanupada di khangan biganu ai soikre matung sigumba phataba thabak se amuk hana tawrarui ima mau ima na kayara nangonda haiba adubu nangna achumba saduna hena dum onkhatuna khumkip hojikti chopada nangda natana aikhoi pumnamak yawhale yamtuna pithokho nangna mingondagi huraluba sanado puthoro aigi sana puthoro tathotna hairakpani thabalai imungdagi mana tathotagi huralakpa sanado puthoktuna pi seije nanawna wakhal thelubana aphapata khantha hautre nanawbu ngakpiramo amuk thajaba mangkiba haibase hanjinaba hotnabada kaya wana thokpani thabalai matungdadi sigumba thabak ase tawdanaba hotno aikhoisu chalasi ani du chakrabada thoinu mamong nupida hangai nangdi kari ki sigumba thabak se tawruriba hayo nangi kari walhange khoina hayo ima namau lankri nachanupada haidok pigano sigumba phataba thabak se amuk hana tawruroi ai lankri matungda sigumba pause tahalaklabadi imana nangbu ngakpiba ngamoi khanguko asi hairamduna thoinu imung changkre thabalai maso masana masagi maral yajaduna mangol machi duda kaptuna lei manemda ahenba wa amata haiba ngamda